ꯄꯥꯟꯗꯝꯒꯤ ꯄꯥꯎꯆꯦꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯂꯧꯈꯠꯆꯔꯒ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯃꯥꯂꯦꯝꯒꯤ ꯏꯃꯥꯂꯣꯟꯒꯤ ꯅꯨꯃꯤꯠ ꯊꯧꯔꯝ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ ꯃꯤꯔꯣꯜ ꯉꯥꯡꯂꯒ ꯂꯥꯏꯔꯤꯛ ꯍꯩ ꯈꯟꯕꯒꯤ ꯆꯠꯅꯕꯤ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯀꯦ ꯃꯦꯒꯥꯖꯤꯠ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯄꯨꯝꯕꯗ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯂꯦꯡꯒ꯭ꯋꯦꯖ ꯄ꯭ꯂꯥꯅꯤꯡ ꯑꯦꯟড ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟꯅ ꯁꯤꯟꯗꯨꯅ ꯃꯥꯂꯦꯝꯒꯤ ꯏꯃꯥꯂꯣꯟꯒꯤ ꯅꯨꯃꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦ ꯊꯧꯔꯝ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯜꯇꯤꯂꯦꯡꯒ꯭ꯋꯦꯖꯦꯜ ꯑꯦꯗꯨꯀꯦꯁꯟ ꯑꯦꯖ ꯑꯦ ꯄꯤꯂꯔ ꯑꯣꯐ ꯏꯟꯇꯔꯖꯦꯅꯦꯔꯦꯁꯅꯦꯜ ꯂꯔꯅꯤꯡ ꯍꯥꯏꯕ ꯊꯤꯝꯗ ꯃꯅꯤꯄꯨꯔ ꯄ꯭ꯂꯦꯁ ꯀꯞꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯥꯂꯦꯝꯒꯤ ꯏꯃꯥꯂꯣꯟꯒꯤ ꯅꯨꯃꯤꯠ ꯊꯧꯔꯝ ꯑꯗꯨꯗ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯑꯦꯋꯥꯔꯗꯤ ꯗꯣꯛꯇꯔ ꯊꯣꯛꯆꯣꯝ ꯏꯕꯣꯛꯍꯟꯕꯤ, ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯂꯦꯡꯒ꯭ꯋꯦꯖ ꯄ꯭ꯂꯥꯅꯤꯡ ꯑꯦꯟড ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯦꯜ ꯔꯥꯙꯥꯀꯥꯟꯇ ꯑꯃꯗꯤ ꯖꯤ.ꯄꯤ. ꯋꯨꯃꯦꯟ ꯀꯣꯂꯦꯖꯀꯤ ꯃꯅꯤꯄꯨꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯍꯦꯗ ꯗꯥꯏꯔꯦꯛꯇꯔ ꯋꯥꯏꯈꯣꯝ ꯔꯣꯃꯦꯁꯅ ꯃꯊꯪꯁꯤꯠꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡ, ꯊꯧꯔꯝ ꯃꯄꯨ ꯑꯃꯁꯨꯡ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯗꯥꯏꯔꯦꯛꯇꯔ ꯑꯣꯐ ꯔꯥꯙꯥꯀꯥꯟꯇꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ 100,000 ꯉꯥꯡꯕ ꯂꯣꯜ ꯀꯌꯥ ꯂꯩꯔꯤ ꯑꯃꯗꯤ ꯃꯌꯦꯛ ꯂꯩꯖꯗꯕ ꯂꯣꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯦꯛ ꯂꯩꯖꯗꯕ ꯂꯣꯜꯁꯤꯡ ꯑꯁꯤ ꯏꯟꯗꯦꯟꯖꯔ ꯑꯣꯏꯔꯕ ꯂꯣꯟꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯂꯣꯜꯁꯤꯡ ꯑꯁꯤ ꯉꯥꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯂꯣꯜ ꯑꯗꯨ ꯃꯥꯡꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯂꯣꯜꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯂꯥꯏꯔꯤꯛꯇ ꯏꯕ ꯃꯅꯤꯄꯨꯔꯤꯒꯤ ꯂꯣꯜꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕꯗꯒꯤ ꯏꯪꯂꯤꯁꯇ ꯍꯥꯏꯔꯕ ꯀꯥꯟꯗ ꯈꯪꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯂꯤ꯫ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯩꯈꯣꯏꯒꯤ ꯂꯣꯜ ꯑꯁꯤ ꯌꯣꯛꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕꯁꯤꯡ ꯂꯩꯔꯤ ꯍꯥꯏꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯂꯣꯜꯁꯤꯡ ꯌꯣꯛꯈꯠꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯌꯨꯅꯦꯁꯀꯣꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯕꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯀꯨꯝꯖꯥ 1998ꯒꯤ ꯅꯕꯦꯝꯕꯔ 18ꯗ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯃꯥꯂꯣꯟ ꯉꯥꯡꯕꯗ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦ, ꯃꯤꯔꯣꯜ ꯉꯥꯡꯂꯒ ꯂꯥꯏꯔꯤꯛ ꯍꯩ ꯍꯥꯏꯅ ꯈꯟꯕꯒꯤ ꯆꯠꯅꯕꯤ ꯊꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯔꯥꯝ ꯃꯦꯘꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯑꯣꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯔꯣꯗꯇ ꯂꯩꯕ ꯃꯅꯤꯄꯨꯔꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯃ꯭ꯌꯨꯖꯤꯌꯝ ꯑꯦꯟꯗ ꯑꯥꯔꯀꯥꯏꯚꯁ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯗꯦꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯁꯥꯍꯤꯇ꯭ꯌ ꯊꯧꯄꯥꯡꯂꯨꯞ ꯏꯝꯐꯥꯜꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯦꯒꯥꯖꯤꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ 7ꯁꯨꯕ ꯁꯤꯗꯨꯜꯗ ꯆꯜꯂꯕ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯐꯥꯎꯅꯔꯣꯜ ꯑꯃꯅꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯑꯁꯤ ꯃꯁꯥꯒꯤ ꯃꯌꯦꯛꯁꯨ ꯂꯩꯖꯕ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯣꯜꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯏꯁꯇ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯗꯤ ꯃꯃꯥꯂꯣꯟ ꯂꯩꯖꯔꯕꯁꯨ ꯃꯁꯥꯒꯤ ꯃꯌꯦꯛ ꯂꯩꯇꯕꯗꯒꯤ ꯑꯇꯣꯞꯄ ꯂꯣꯜꯒꯤ ꯃꯌꯦꯛꯇ ꯇꯥꯡꯗꯨꯅ ꯁꯤꯖꯤꯟꯅꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯏꯁꯥꯒꯤ ꯏꯔꯣꯜ ꯑꯃꯗꯤ ꯏꯌꯦꯛ ꯑꯁꯤꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯇꯨꯅ ꯃꯥꯂꯦꯝꯗ ꯆꯥꯎꯈꯠꯄ ꯂꯣꯜ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯛꯇꯤꯚꯤꯁꯠ ꯔꯣꯕꯤꯟꯁꯟ ꯃꯣꯌꯣꯟꯗꯂꯨꯞ ꯑꯁꯤꯅ ꯈꯨꯕꯨꯝꯃꯌꯨꯝ ꯒꯧꯔꯍꯥꯔꯤ ꯃꯙꯨꯃꯇꯤ ꯃꯥꯗꯔ ꯂꯦꯡꯒ꯭ꯋꯦꯖ ꯑꯦꯋꯥꯔꯗ 2023 ꯃꯅꯥ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤ꯫ ꯂꯣꯏꯅꯅ ꯆꯣꯡꯊꯥꯝ ꯃꯅꯤꯀꯨꯃꯥꯔꯒꯤ ꯋꯥꯡꯃꯗ ꯁꯥꯠꯄꯤ ꯊꯥꯗꯣꯛꯏ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯔꯤꯂꯤꯖ ꯇꯧꯈꯤ꯫ ꯃꯩꯇꯩꯅ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯟꯕꯒꯤ ꯃꯥꯌꯣꯛꯇ ꯑꯁꯥꯝꯅ ꯂꯦꯞꯂꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯦꯁ.ꯇꯤ.ꯗꯤ.ꯁꯤ.ꯑꯦꯝ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟꯗ ꯀꯃꯤꯇꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯦꯁ.ꯇꯤ.ꯗꯤ.ꯁꯤ.ꯑꯦꯝꯅ ꯃꯩꯇꯩ ꯃꯤꯇꯩꯕꯨ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯟꯅꯕ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ ꯑꯁꯥꯝꯅ ꯍꯧꯈꯤꯕ ꯆꯩꯆꯠ 18ꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯑꯦꯁ.ꯇꯤ.ꯗꯤ.ꯁꯤ.ꯑꯦꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯦꯁ.ꯇꯤ.ꯗꯤ.ꯁꯤ.ꯑꯦꯝꯒꯤ ꯄ꯭ꯔꯚꯤꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯟ ꯗꯦꯕꯦꯁꯣꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯌꯣꯔꯣꯛ ꯐꯨꯔꯨꯞ ꯃꯩꯇꯩ ꯃꯤꯇꯩꯅ ꯇꯥꯜꯂꯤꯕ ꯑꯦꯁ.ꯇꯤ ꯁ꯭ꯇꯦꯇꯁ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅꯅꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯐꯨꯔꯨꯞ ꯑꯃꯅ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯟꯅꯕꯒꯤꯗꯃꯛ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯁꯦꯝꯂꯤ, ꯃꯣꯗꯦꯂꯤꯇꯤꯁꯤꯡ ꯑꯃꯗꯤ ꯇ꯭ꯔꯥꯏꯌꯔꯁꯤꯡ ꯁꯨꯕ ꯃꯊꯧ ꯇꯥꯔꯤ꯫ ꯐꯨꯔꯨꯞ ꯑꯃꯅ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯟꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯦꯞꯆꯒꯗꯕꯅꯤ꯫ ꯃꯤꯇꯩꯅ ꯑꯦꯁ.ꯇꯤ ꯁ꯭ꯇꯦꯇꯁ ꯐꯪꯅꯕ ꯇꯥꯜꯂꯤꯕ ꯑꯁꯤ ꯁꯣꯁꯤꯑꯦꯜ ꯁ꯭ꯇꯦꯇꯁ ꯅꯠꯇ꯭ꯔꯒ ꯄꯨꯋꯥꯔꯤꯗ ꯍꯥꯟꯅ ꯁꯨꯡꯂꯩ ꯂꯩꯔꯝꯗꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯟꯕ ꯅꯠꯇꯦ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯐꯨꯔꯨꯞ ꯑꯃꯕꯨ ꯅꯝꯊꯅꯕ ꯍꯣꯠꯅꯕꯁꯨ ꯅꯠꯇꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯂꯦꯞꯆꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯁꯥꯝ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯅꯠꯇ꯭ꯔꯒ ꯀꯥꯡꯂꯨꯞꯁꯤꯡꯗ ꯅꯨꯡꯉꯥꯏꯇꯕ, ꯄꯦꯟꯗꯕ ꯂꯩꯔꯕꯗꯤ ꯃꯁꯥꯒꯤ ꯐꯨꯔꯨꯞꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯆꯩꯉꯥꯛ ꯐꯪꯅꯕ ꯇꯥꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯒꯤ ꯃꯍꯨꯠꯇ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯆꯒꯗꯕꯅꯤ꯫ ꯑꯦꯁ.ꯇꯤ.ꯗꯤ.ꯁꯤ.ꯑꯦꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗ ꯑꯁꯤꯗꯤ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯍꯥꯟꯅꯗꯒꯤ ꯆꯟꯗꯨꯅ ꯂꯩꯔꯕ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯐꯨꯔꯨꯞ ꯑꯗꯨꯅ ꯐꯪꯂꯤꯕ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯊꯤꯡꯖꯤꯟꯅꯕ ꯅꯠꯇꯦ꯫ ꯂꯨꯞ ꯑꯁꯤꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯃꯩꯇꯩ ꯃꯤꯇꯩ ꯃꯨꯠꯈꯤꯗꯅꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯣꯏꯕ ꯆꯩꯉꯥꯛ ꯑꯗꯨ ꯐꯪꯅꯕꯒꯤꯅꯤ꯫ ꯃꯄꯥꯟꯗꯒꯤ ꯄꯤꯔꯛꯂꯤꯕ ꯁꯤꯡꯅꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫
Maram asina Manipurda punna leminariba furup khudingmak maru oina yellow furup singna maitai mitaina history status phangnaba taliba demand asigi mayukta lebidanaba appeal tawri General sina makha taraduna SDCM na phangnaba taliba demand asi ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯂꯝꯗ ꯏꯁꯥꯒꯤ ꯐꯨꯔꯨꯞ ꯀꯟꯖꯅꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯗꯤꯃꯥꯟ ꯑꯃꯅꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯑꯁꯤ ꯀꯟꯖꯅꯕꯒꯤ ꯍꯛ ꯇꯥꯟꯖꯕꯗ ꯑꯊꯤꯡꯕ ꯄꯤꯕ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯅꯠꯇꯦ ꯂꯣꯏꯅꯅ ꯂꯨꯞ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯍꯤꯡꯃꯤꯟꯅꯔꯤꯕ ꯌꯦꯜꯂꯣ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯛꯇ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯁꯥꯒꯠꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤ RAFꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡꯒꯤ ꯃꯥꯌꯣꯛꯇ ꯎꯀꯤꯜꯁꯤꯡ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯆꯩꯔꯥꯛꯄꯨꯔ ꯀꯝꯄ꯭ꯂꯦꯛꯁꯇ ꯉꯔꯥꯡ ꯔꯤꯄꯤꯠ ꯑꯦꯛꯁꯟ ꯐꯣꯔꯁ RAFꯅ ꯆꯠꯊꯈꯤꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯒꯤ ꯃꯥꯌꯣꯛꯇ ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯝꯕꯥꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯆꯩꯔꯥꯛꯄꯨꯔ ꯀꯝꯄ꯭ꯂꯦꯛꯁ ꯃꯃꯥꯡꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯪꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯝꯕꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯤ ꯇꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯟꯗꯛ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯂꯝꯂꯥꯏꯗꯒꯤ ꯈꯨꯠꯂꯥꯏ ꯂꯥꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕꯁꯤꯡ ꯉꯔꯥꯡ ꯍꯤꯌꯥꯔꯤꯡ ꯆꯠꯊꯕꯗ ARFꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯀꯣꯔꯠꯇ ꯂꯥꯛꯈꯤꯕ ꯅꯨꯄꯤꯁꯤꯡꯗ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯕꯇ ꯅꯠꯇꯅ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯁ꯭ꯃꯣꯛ ꯕꯣꯝ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯣꯇꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯈꯤꯕꯒꯤ ꯊꯧꯑꯣꯡ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯔꯝꯕ ꯖꯖꯀꯤ ꯑꯌꯥꯕ ꯃꯇꯨꯡ ꯏꯟꯅ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗ ꯐꯣꯔꯁ ꯁꯤꯖꯤꯟꯅꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕꯅꯣ ꯍꯥꯏꯕꯅ ꯋꯥꯍꯪ ꯊꯣꯛꯂꯛꯄꯒ ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯗ ꯊꯤꯖꯤꯟꯅꯕ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯖꯖ ꯑꯃꯅ ꯂꯨꯆꯤꯡꯕ ꯀꯃꯤꯇꯤ ꯑꯃ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯦꯝꯗꯨꯅ ꯊꯤꯒꯠꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯃꯤꯇꯤ ꯑꯁꯤ ꯁꯦꯝꯗꯨꯅ ꯊꯤꯒꯠꯇꯕ ꯇꯥꯔꯕꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯁꯨꯒꯨꯅꯨ ꯃꯤꯌꯥꯝꯅ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯇ ꯋꯥꯍꯪ ꯇꯧꯔꯛꯂꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯨꯒꯨꯅꯨꯗ ꯅꯨꯃꯤꯠ 6ꯅꯤ ꯆꯨꯞꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯍꯧꯈꯤꯕꯗꯒꯤ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯈꯤꯗꯕ ꯉꯁꯤꯒ ꯅꯨꯃꯤꯠ 2ꯅꯤ ꯁꯨꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯕꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯈꯪꯅ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯂꯣꯠꯐꯥꯏ ꯑꯃꯗꯤ ꯗꯣꯡꯌꯥꯡ ꯑꯦꯔꯤꯌꯥꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯨꯃꯤꯠ 8ꯅꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯗꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯁꯨꯒꯨꯅꯨ ꯃꯤꯌꯥꯝꯅ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯋꯥꯍꯪ ꯇꯧꯔꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯒꯨꯅꯨ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯍꯩꯕꯝ ꯆꯟꯊꯣꯏꯅ ꯊꯥ ꯑꯁꯤꯒꯤ 13ꯒꯤ ꯑꯌꯨꯛꯇꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯆꯤꯡꯅꯕꯁꯤꯡꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯂꯣꯠꯐꯥꯏ ꯑꯃꯗꯤ ꯗꯣꯡꯌꯥꯡ ꯑꯦꯔꯤꯌꯥꯗꯒꯤ ꯅꯨꯃꯤꯠ 6ꯅꯤ ꯆꯨꯞꯅ ꯁꯨꯒꯨꯅꯨ ꯃꯩꯇꯩ ꯌꯨꯝꯂꯛꯇ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯂꯛꯈꯤ ꯍꯥꯏꯔꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯁꯨꯒꯨꯅꯨꯒꯤ ꯌꯨꯝ ꯀꯌꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯎꯅ ꯈꯨꯜ ꯉꯥꯛꯄ ꯂꯩꯈꯤꯗꯕꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯉꯥꯡ ꯑꯌꯥꯝꯕ ꯈꯨꯜ ꯊꯥꯗꯣꯛꯂꯒ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯆꯦꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯄꯦꯟꯗꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯂꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯨꯒꯨꯅꯨꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯃꯍꯧꯁꯥꯒꯨꯝꯅ ꯆꯪꯂꯛꯇꯨꯅ ꯈꯨꯟꯗꯥꯕ ꯍꯧꯕ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯃꯔꯝ ꯑꯁꯤꯅ ꯍꯤꯔꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯁꯨꯒꯨꯅꯨ ꯇꯨꯔꯦꯜ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯂꯝ ꯑꯣꯏꯔꯤꯕ ꯅꯥꯄꯠꯇ ꯉꯁꯤ ꯐꯥꯎꯕ ꯃꯩꯇꯩꯁꯤꯡ ꯈꯨꯟꯗꯥꯕ ꯌꯥꯍꯟꯗ꯭ꯔꯤꯕ ꯑꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯟꯗꯥꯍꯟꯅꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯂꯩꯉꯥꯛꯇ ꯇꯛꯁꯤꯜꯂꯛꯂꯤ ꯃꯍꯩꯔꯣꯏ ꯀꯌꯥ ꯏꯔꯩꯕꯥꯛ ꯀꯟꯕꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯈꯤꯕꯗꯒꯤ ꯑꯦꯛꯖꯥꯝ ꯊꯥꯗꯕ ꯌꯥꯎꯔꯤ MIYC MTU ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯀꯣꯁꯦꯝꯅ ꯂꯧꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯔꯤꯕ ꯀ꯭ꯂꯥꯁ ꯑꯦꯛꯖꯥꯝ ꯑꯃꯗꯤ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯕꯣꯁꯦꯝ ꯑꯃꯁꯨꯡ CBSꯅ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯕ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯃꯤꯅꯦꯁꯟ 2024ꯗ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃ ꯂꯩꯕꯥꯛ ꯀꯟꯕꯒꯤ ꯈꯨꯜ ꯉꯥꯛꯄꯒꯤ ꯊꯧꯗꯥꯡꯅ ꯍꯦꯟꯅ ꯂꯨꯅ ꯈꯟꯈꯤꯕꯗꯒꯤ ꯑꯦꯛꯖꯥꯝ ꯊꯥꯕ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤꯡ ꯂꯩꯔꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨꯊ ꯁꯦꯟꯇꯔ MIYC ꯑꯃꯗꯤ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟ MTUꯅ ꯄꯨꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯛꯂꯛꯂꯤ ꯆꯦꯔꯣꯜꯁꯤꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯀꯣꯂꯦꯖ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯅ ꯑꯦꯛꯖꯥꯝꯁꯤꯡ ꯑꯁꯤ ꯌꯥꯎꯗꯅ ꯏꯔꯩꯕꯥꯛ ꯀꯟꯕꯒꯤ ꯊꯧꯗꯥꯡꯅ ꯂꯨꯝꯅ ꯂꯧꯔꯤꯕ ꯑꯁꯤ ꯃꯔꯩꯕꯥꯛ ꯃꯖꯥꯇꯤꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯈꯤꯕꯅꯅꯤ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯟꯒ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯛꯄꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯁꯛꯇꯝꯗꯁꯨ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯃꯍꯧꯁꯥꯒꯨꯝꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯪꯈꯥꯏꯗꯒꯤ ꯑꯦꯄ꯭ꯔꯤꯜ ꯇꯪꯈꯥꯏ ꯐꯥꯎꯕ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12ꯀꯤ ꯑꯦꯛꯖꯥꯝ ꯁꯤꯖꯟ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯗꯤ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯇꯧꯗꯅꯕ ꯍꯥꯏꯅꯁꯨ ꯌꯥꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯀꯟꯕ ꯑꯃꯗꯤ ꯏꯐꯨꯔꯨꯞ ꯏꯖꯥꯇꯤ ꯀꯟꯕ ꯍꯥꯏꯕꯁꯤꯅ ꯃꯥꯡꯗ ꯊꯝꯂꯒ ꯄꯨꯝꯅꯃꯛ ꯇꯨꯡꯑꯣꯏꯅꯗꯕ ꯌꯥꯗꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯂꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯌꯦꯡꯂꯒ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯗꯕ ꯌꯥꯗꯕꯗꯒꯤ ꯐꯤꯔꯦꯞ ꯂꯧꯗꯨꯅ ꯂꯥꯎꯊꯣꯛꯂꯤꯕ ꯑꯁꯤꯁꯨ ꯂꯥꯜꯂꯤ ꯍꯥꯏꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯦꯛꯖꯥꯝꯁꯤꯡ ꯑꯁꯤꯗ ꯑꯌꯦꯛ ꯑꯄꯟ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯄꯗ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯍꯟꯅꯤꯡꯉꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯛꯂꯤꯕ ꯃꯇꯝꯒꯤ ꯐꯤꯕꯝꯅ ꯌꯥꯗꯗꯨꯅ ꯃꯌꯥꯝꯒꯤ ꯈꯣꯡꯖꯪ ꯏꯍꯧꯁꯤꯡꯒꯤ ꯃꯊꯧ ꯇꯥꯔꯛꯂꯕꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯦꯛꯖꯥꯝꯁꯤꯡ ꯑꯁꯤꯒꯤ ꯌꯦꯡꯕꯤꯔꯒ ꯆꯪꯁꯤꯟꯒꯗꯕ ꯈꯣꯡꯖꯪꯁꯤꯡꯒꯤ ꯐꯤꯔꯦꯞ ꯂꯧꯕꯁꯨ ꯃꯊꯧ ꯇꯥꯏ ꯃꯍꯩꯔꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯀ꯭ꯂꯥꯁ 10 ꯑꯁꯤ ꯑꯍꯥꯟꯕ
First World War ni hainaribani. Class 12 asina Second World War ni hainai. Manipurda lariba CBSE school singi oina class 10 ni 12 fawbadi February 15 dagi April 2 fawba exam pangthokli. Kosemge oina February 12 dagi March 13 fawba loinana Bosemge oina March 15 dagi April Nipan fawba exam pangthokli. Asigumba exam sing asi pangthokli ngai manungda miyamgi lup amadi JSC na chungbagi ban general strike kudak ki oina lambi thingba asi yariba makai tawbiganum. Lona lenga ki makai da kisu kudak ki oiba curfew thamjimba miyam tangkhai mingda lambi thingba nomai tear gas smoke bomb na singba kaptuna miyam da aki akhang amadi lambi chapada aye apan pibiganum. Machigi mahuta ahemba police personnel sing sijinaduna exam thaba chaliba Maheiloi singda lambi ki khudong thiba thoktunaba traffic control fazana tawbiyu. Passenger service tawbinaba gari singnasu Maheiloi singba hek ngamiba makai mateng pangbiyu hairi. Maheiloi lising kuntra mathoga sahum yankai mathoina saruk yaduna kosemna lawba class 12 exam ngasidagi haukhre. Exam asi mapung phana pangthokpada ching amasung tamgi CSO Maheiloi loop amadi state holder punamangna thaudang lominasi Ashi Kumar Council of Higher Secondary Education Manipur kosemna lawba chahi asigi class 12 ke higher secondary examination ngasi ayupung 10 dagi state asigi district 15 da pune exam center samaga 13 da haukhre. Arts, Science and Commerce stream gi apunba Maheiloi lising kuntraga mathoi chahumga yankhaiga mathoina examination asi thagadauri. Tamgi oina Imphal West District na apunba Maheiloi lising 10,153 amadi Chingi oina Churchanpur District na apunba Maheiloi lising 2,993 oiduna Maheiloi masing khwaidagi yamna exam thaba district sing oidi. State asigi oiriba law and order ge phibam yengduna checking tharang sing paikhatpa leire. Examination asibu mapung phana pangthokpada ching amasing tamgi CSO sing Maheiloi loop sing amadi stakeholder punamangna thaudang lominasi haina kosemge secretary KS Asi Kumar na appeal tarakli. Bupuparada laiba council asigi loisangna ngasi pangmisinga unaba amada secretary Asi Kumar na hai Fairjo district yawkina sing amadi tamge district 15 da puna exam center 111 da class 12 ke higher secondary examination center asi ngasidagi haubani. Chingi district singi oina apunba exam center puna kuntraga tarukni. Aduga tamgi oina humtraga mangani masida arts science amadi commerce stream na nupa amadi nupi singi apunba Maheiloi lising kuntraga mathuga sahum yankai mathoina exam asi thagani. Imphal West District da puna Maheiloi lising 10,953 exam saruk yaduna Maheiloi masing khwaidagi yamna exam thaba district oiri. Loinana chingi oina de Churchanpur District da Maheiloi lising 2,993 na exam asi saruk yaduna chingi district ki oina Maheiloi masing khwaidagi yamna thaba district oiri. Examination asi ngasidagi hauduna March 13 fawa pangthokadabani. State asigi oiriba law and order ge phibam yenguna mangjongnana periphery area sing yauna tha amaram sport verification tawbada natana council gi chairman examination control amadi secretary gi team ahum khaidoktuna akanba section tharang sing lokhapasu leire. Loinana examination asigi section tharang gi damak tha asigi nipandagi tara fawa numi humni chupna Johnson Higher Secondary School da section officer in charge amadi flying squad sing yauna mi pangthokki basu laikre. Law and order gi oiriba phibam asida examination asing mapum phana pangthoknaba hotnabada sing amadi tamgi CSO sing Maheiloi loop sing yauna stakeholder punamak thaudang lominasi haina su mahangna appeal tawki. Loinana kosemna lawduna tha asi kundagi hauduna March 10 fawba sahi asigi oina pangthokliba class 11 examination asida arts science amadi commerce ki apamba Maheiloi lising 9,853 na saruk yari. Amaram da state asigi hawzik oirakliba phibam asi yenglaga mapung phana amadi aso angam yawgana pangthokpa yanaba council ge maikaidagi flying squad 39 semkibaga loinana numik khudingi oina flying squad team marfuna kocha chatuna yengsingadauri. Irang thokliba mafamsingda invigilator amadi flying squad ki team da yawbasing kuki amadi maitei sing yawhandanaba neutral oiba community singi miyoisingna oiri. Imphal Center singi manungda yam maru oiba center ama oriba TG Higher Secondary School gi principal Binita Elangbamna phongdorakhibada chahi asigi oina class 12 ke exam asi council ge anauba guideline matung ina sabchana pangthokpaga loinana thengthana lakpa Maheiloi sing exam center da sanghandaba haina khanghalakpagi matung ina ayupung 10 dagi hauna exam asigi mangoinana mama mapa oiba singna Maheiloi singbo center singda yaholakhi. Masida exam asi pangthokpada yamna mateng oiri.
ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯩꯖꯔꯒꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯦꯛꯖꯥꯝ ꯑꯁꯤ ꯁꯦꯟꯇꯔ ꯈꯨꯗꯤꯡꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯁꯅꯨ, ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯑꯐꯕ ꯃꯈꯜꯒꯤ ꯆꯥꯌꯦꯡ ꯑꯃ ꯑꯣꯏꯗꯨꯅ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯊꯝꯈꯤ꯫